ꯑꯗꯨꯗꯀꯣ ꯑꯩꯅ ꯊꯤ ꯐꯥꯏꯔꯤꯀꯥꯟꯗ ꯊꯤ ꯐꯥꯏꯕꯅ ꯌꯥꯔꯤꯕ ꯑꯃꯨꯕ ꯑꯆꯧꯕ ꯑꯃꯅ ꯑꯗꯨꯗ ꯑꯩꯁꯨ ꯀꯤꯃꯟꯗꯅ ꯊꯤꯒ ꯑꯃꯨꯛ ꯆꯥꯝꯃꯛꯇꯦ ꯍꯥꯏꯕꯗ ꯀꯔꯤ ꯊꯤ ꯆꯥꯝꯃꯛꯇꯦꯕ ꯆꯣ ꯗ ꯊꯤ ꯆꯥꯝꯃꯤꯅꯧꯁꯦ ꯀꯩꯅꯣ ꯀꯤꯑꯕ ꯊꯤꯁꯨ ꯆꯥꯝꯃꯤꯅꯧꯁꯦꯕ ꯏꯆꯦꯅꯦ ꯑꯃ ꯂꯩꯁꯤꯕꯨ ꯉꯥꯎꯕ ꯖꯥꯠꯂꯅꯦ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯂꯥꯛꯄꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯃꯈꯨꯠ ꯆꯣꯞ ꯍꯥꯡꯀꯠꯂ ꯆꯠꯈꯤ ꯀꯧꯔꯦ ꯉꯥꯡꯉꯦ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯈꯨꯝꯗꯦ ꯃꯥꯅꯗꯁꯨ ꯗ꯭ꯔꯣ ꯗ꯭ꯔꯣ ꯇꯧꯕꯤ ꯌꯥꯏ ꯑꯩ ꯂꯥꯛꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯗ ꯂꯋꯥꯏ ꯅꯨꯄꯤꯅꯤꯅ ꯇꯝꯕꯤꯔꯛꯇ꯭ꯔꯕ ꯈꯪꯗꯦ ꯇꯧꯕꯗꯤ ꯑꯩꯈꯣꯏ ꯁꯍꯔꯗꯁꯨ ꯇꯝꯕꯤꯗꯗꯅ ꯌꯨꯝ ꯀꯥꯏ ꯍꯜꯂꯛꯄ ꯃꯌꯥꯝ ꯌꯥꯎꯔꯤ ꯄꯣꯠꯅꯤꯗ ꯑꯗꯨ ꯑꯩꯁꯦ ꯍꯩꯅꯗꯕꯅꯗꯤ ꯂꯣꯏꯔꯦ ꯍꯣꯜꯂꯤꯕ ꯅꯨꯡꯁꯤꯠꯇꯒꯤ ꯀꯥꯔꯤꯗꯒꯤ ꯑꯣꯟꯊꯣꯛꯅ ꯋꯥꯗꯣꯔꯤꯗ ꯅꯨꯡꯁꯤꯕꯅꯤꯗ ꯌꯨꯝꯗ ꯂꯩꯕꯗꯣ ꯆꯥꯅꯤꯡꯕꯗ ꯆꯥ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯍꯦꯛꯇ ꯑꯩꯅ ꯑꯗꯨꯝ ꯇꯧꯔꯒꯦꯗ ꯃꯁꯤꯗ ꯃꯧ ꯑꯅꯤꯈꯛ ꯂꯩꯃꯤꯟꯅꯕꯁꯨ ꯌꯥꯝꯅ ꯃꯣꯠ ꯆꯥꯟꯅꯗꯅ ꯂꯩꯃꯤꯟꯅꯕꯁꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯕ ꯂꯨꯍꯣꯡꯕꯗꯤ ꯊꯥꯃꯨꯛ ꯐꯥꯖꯤꯜꯂꯛꯇꯣꯔꯦ ꯊꯥꯃꯨꯛꯁꯤꯗ ꯑꯩꯅ ꯊꯣꯡꯉꯤꯕ ꯆꯥꯛ ꯌꯦꯟꯖꯥꯡ ꯀꯅꯥꯒꯤ ꯃꯤ ꯂꯥꯛꯄꯗꯒꯤ ꯋꯥꯏ ꯇꯩꯕꯗꯒꯤ ꯌꯨꯝ ꯂꯣꯏꯁꯤꯟꯕꯗꯒꯤ ꯃꯣꯏꯒꯤ ꯀꯥ ꯈꯛꯇ ꯂꯣꯏꯁꯤꯟꯗꯦꯗ ꯈꯥꯛꯑꯦꯃꯤ ꯑꯩꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦꯗ ꯄꯥꯕꯨꯡꯅꯗꯤ ꯍꯥꯏꯖꯕꯅꯦ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩ ꯈꯣꯠꯂꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯌꯥꯝ ꯉꯜꯂꯤꯗ ꯆꯍꯤꯁꯦꯅ ꯍꯥꯏꯕꯅꯦ ꯑꯩꯁꯨ ꯈꯠꯂꯤ ꯐꯪꯉꯔꯣꯏꯗꯕꯅꯦ ꯅꯨꯄꯥꯗꯣ ꯁꯥꯎꯅꯤꯡꯕꯅ ꯅꯣꯡꯃꯇꯁꯨ ꯑꯩ ꯊꯣꯡꯕꯤꯔꯒꯦ ꯍꯥꯏꯔꯗꯤ ꯊꯃꯣꯏꯁꯦ ꯄꯦꯟꯒꯦꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯊꯥꯃꯨꯛꯁꯤꯕꯨ ꯑꯩꯅ ꯂꯣꯏ ꯇꯧꯔꯦ ꯈꯨꯖꯤꯟ ꯈꯨꯌꯥꯒꯁꯦ ꯂꯣꯏ ꯆꯨꯔꯦ ꯐꯅꯗꯤ ꯐꯖꯅ ꯂꯥꯛꯈꯤꯒꯨꯝ ꯇꯧꯕꯅꯦ ꯁꯤ ꯌꯧꯔꯀꯥꯟꯁꯤꯗ ꯀꯣꯛꯔꯥꯛ ꯇꯥꯔꯦ ꯌꯥꯗ꯭ꯔꯦ ꯃꯌꯦꯡ ꯑꯁꯤꯅ ꯀꯌꯥ ꯇꯥꯔꯤꯕ ꯃꯥꯕꯨꯗꯤ ꯅꯣꯏꯔꯝꯒꯅꯤꯌꯦ ꯈꯤꯜꯂ ꯐꯝꯆꯥ ꯆꯥ ꯂꯩꯔꯕꯅꯤꯅ ꯁꯣꯝꯗꯅ ꯑꯩꯅ ꯅꯣꯡꯉꯥꯜꯂꯛꯄꯗꯩ ꯅꯨꯃꯤꯠ ꯇꯥꯕꯨ ꯈꯣꯏꯗꯧꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯗ ꯇꯣꯉꯥꯟꯅ ꯆꯥꯔꯁꯦ ꯍꯥꯏꯔꯁꯨ ꯊꯥ ꯑꯝꯇꯪ ꯐꯥꯔꯤꯕꯅꯤꯅ ꯑꯩꯕꯨ ꯐꯠꯇꯕꯤ ꯍꯦꯛꯇ ꯎꯍꯟꯈꯤꯗꯣꯏꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯖꯥ ꯇꯧꯃꯤꯟꯅꯗꯣꯏꯕ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯂꯦꯟꯈ꯭ꯔꯦꯗ ꯑꯩꯗꯤ ꯆꯥꯛꯏꯗ ꯑꯩ ꯄ꯭ꯔꯣꯛ ꯆꯥꯏꯗ ꯇꯣꯉꯥꯟꯅ ꯆꯥꯊꯣꯛꯀꯦ ꯀꯩꯗꯧꯕꯩ ꯃꯤꯅ ꯂꯥꯟꯅ ꯈꯟꯗꯣꯏꯅꯣ ꯊꯧꯖꯤꯟꯒꯦ ꯍꯣꯔꯦꯟꯗꯒꯤꯗꯤ ꯂꯥꯛꯄꯗꯒꯤ ꯇꯣꯉꯥꯟꯅ ꯍꯦꯛꯇ ꯆꯥꯊꯣꯛꯑꯒ ꯂꯣꯏꯔꯦ ꯍꯦꯔ ꯃꯣꯏꯅ ꯉꯝ ꯌꯥꯄꯣꯟꯇꯦꯗ ꯃꯧ ꯑꯅꯧꯕꯤ ꯈꯟꯒꯦ ꯗꯥ ꯍꯧꯒꯠꯂꯣ ꯌꯥꯔꯦꯃꯦ ꯄꯨꯡꯁꯦ ꯑꯥ ꯌꯧꯔꯦ ꯊꯣꯛꯄꯅꯤ ꯅꯨꯄꯥ ꯅꯣꯏꯅ ꯇꯧꯕꯗꯤ ꯌꯥꯕ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯇꯧꯕꯗꯤ ꯌꯥꯗꯕ ꯗꯥ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯋꯥ ꯑꯃꯇꯪ ꯍꯥꯏꯒꯦ ꯍꯥꯏꯕ ꯋꯥ ꯑꯃꯇꯪ ꯍꯥꯏꯒꯦ ꯍꯥꯏꯕꯅꯦ ꯅꯣꯏ ꯅꯇꯩꯃꯁꯦ ꯑꯁ ꯑꯩꯈꯣꯏ ꯇꯩꯃꯒꯨꯝ ꯀꯩꯗꯧꯅꯔꯒꯦ ꯅꯠꯇꯦ ꯏꯕꯥꯅꯤ ꯂꯨꯍꯣꯡꯕꯗꯤ ꯊꯥ ꯑꯃ ꯐꯥꯔꯦꯗꯅ ꯑꯗꯨ ꯅꯣꯡꯃꯇ ꯆꯥꯛꯈꯨꯝꯁꯤꯗ ꯆꯪꯉꯒ ꯆꯥꯛꯁꯦ ꯃꯥ ꯇꯧꯕꯤꯔꯒꯦ ꯍꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯗꯅ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩꯒꯗꯤ ꯇꯥ ꯐꯪꯗ꯭ꯔꯦ ꯑꯩ ꯑꯁ ꯑꯩꯈꯣꯏ ꯇꯩꯃꯒ ꯃꯥꯟꯅꯔꯨꯅꯨꯁꯦ ꯅꯠꯇꯦ ꯃꯥꯟꯅꯔꯨꯅꯨ ꯍꯥꯏꯔꯒ ꯌꯥꯏ ꯈꯪꯗꯅ ꯑꯩꯁꯦ ꯃꯥꯅ ꯃꯤꯅꯥꯏ ꯑꯗꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯔꯦ ꯑꯗꯨ ꯀꯩꯗꯧꯁꯦ ꯍꯥꯏꯕꯅꯣ ꯑꯩꯅ ꯍꯥꯏꯗꯤ ꯃꯤꯅꯥꯏ ꯁꯨꯃꯥꯏꯅ ꯁꯤꯖꯤꯟꯅꯩꯁꯦ ꯁꯤꯖꯤꯟꯅꯗꯕꯅꯕ ꯏꯕꯥꯅꯤ ꯇꯣꯉꯥꯟꯅ ꯆꯥꯔꯁꯦ ꯍꯥꯏꯕ ꯑꯦ ꯇꯣꯉꯥꯟꯅ ꯆꯥꯕ ꯑꯁ ꯊꯥꯁꯨ ꯐꯥꯕ ꯀꯨꯏꯗ꯭ꯔꯤ ꯑꯗꯨꯗꯤ ꯐꯖꯗꯦ ꯀꯩꯅꯣ ꯑꯦ ꯊꯥ ꯐꯥꯒꯦꯔꯥ ꯐꯥꯔꯣꯏꯗ꯭ꯔꯥ ꯊꯥ ꯑꯃꯕꯨ ꯐꯥꯔꯗꯤ ꯌꯥꯔꯦ ꯃꯤꯅ ꯐꯖꯕ ꯐꯖꯗꯕ ꯅꯪꯅ ꯀꯣꯛ ꯁꯥꯔꯒ ꯑꯩꯅ ꯋꯥꯔꯒ ꯀꯅꯥꯝ ꯂꯥꯛꯑꯒ ꯋꯥꯕꯤꯒꯗꯕ ꯅꯠꯇꯦ ꯌꯥꯔꯦ ꯃꯗꯨꯏ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯁꯤ ꯑꯩ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯉꯥꯏꯈꯨꯋꯣ ꯇꯨꯝꯈꯤꯅꯨꯋꯣ ꯉꯁꯤ ꯁꯟꯗꯦ ꯑꯣꯏꯀꯥꯟꯁꯤꯗ ꯗꯗꯥꯒꯤ ꯁꯝꯁꯦ ꯑꯝꯇ ꯀꯛꯎ ꯂꯥꯎꯕ ꯐꯖꯩꯅ ꯈꯥꯏꯅꯦ ꯀꯩꯗꯧꯕꯩ ꯀꯛꯇꯣꯏꯅꯣ ꯑꯩ ꯉꯥꯛꯇ ꯑꯁ ꯇꯨꯝꯈꯤꯒꯦ ꯇꯨꯔꯥꯟ ꯊꯥꯕ ꯃꯥꯜꯂꯦ ꯂꯝꯕꯤꯗꯒ ꯃꯤꯅ ꯊꯦꯡꯅꯕꯗ ꯀꯤꯔꯅꯤꯌꯦ ꯑꯁ ꯌꯥꯔꯦ ꯀꯌꯥꯝ ꯄꯥꯝꯖꯔꯕ ꯁꯝꯅꯣ ꯈꯪꯗꯦ ꯊꯣꯡ ꯍꯥꯡꯉꯣ ꯀꯩꯗꯧꯔꯦ ꯕꯨꯠ ꯂꯩꯍꯧꯋꯦ ꯍꯦꯔꯥ ꯍꯧꯖꯤꯛꯕꯨ ꯀꯥꯏꯗꯩ ꯕꯨꯠꯅꯣ ꯅꯪꯅ ꯄꯪꯈꯟ ꯈꯟꯖꯕ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇꯤꯌꯦ ꯑꯁ ꯑꯝꯇ ꯐꯠꯇꯦ ꯑꯩꯅ ꯂꯦꯇꯤꯟꯗ ꯊꯤ ꯐꯥꯏ ꯀꯥꯟꯗ ꯕꯨꯠ ꯇꯝꯅꯔꯤꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯀꯣ ꯑꯩꯅ ꯊꯤ ꯐꯥꯏꯔꯤꯀꯥꯟꯗ
티 밟는 자리봐 아무바 아쩌고 하면 어디 숙지 만드는 티가 못 잡을게 하보다 그래야 티자 먹지 마. 어. 쪼줘. 아 진짜. 나 티 잡을 놈이 빼놓기 봐 티도 잡을 놈이 A few moments later. 이거 티도 잡는데 기죽이지 소파지 내가 많이 tum되노 마남 지대야 이 남미 뭐 하는데냐 이게 티남지 처음 되는 거이랴 라이팅 여장어를 팔에 마시기디 시다든 tumba 하이든